Ahamba muktada mayambu taramna oksari loina channel asina ngasi thagachagadoriba video se masi kainone akhoi khubang mai matang ni masi hangna mamangda video kya ama seme khubang mai matangda aduda akhoi viewers singna haibir po kya ama dum ai mamangda yam badum seme tare madung matung khara mulie pure adu ngasi mu thagachagadoriba se masi khubang mai matang ni madude akhoi marriage line haraga khangni ko akhoi luhong khongdong bigi pakhang sabi singna akhoi magi punsida luhong bai se sungchu choiduna dum thengna kadrobani ado marriage line je masi matangdani yam kumna dum yaujai ado miyo yamana mak sahi kya surukpada mase luhong khongdong bigi magi sahi matang oigdagi habadugi khara chorak pakhra yam exact haibung amdraga su akhoi chorak pakhra adum haibung am bai batare adugum khobak mai matungina aduga miyo yama maki nungsi nungon gi matang ye phumata na mangse love marriage oigdra arrange marriage oigdra sigi matang siu adum yawe aduga akhoi gi intercaste relation natraga intercaste marriage habatare akhoi gi jarama ga luhong matang ji kamai leiba si khobak mai de khara piram bodoi myam da mo khudol tamge tawjabani masi ai yam khang haidana semjaba maktina sade adubu ngasi gi harol singna akhoi khobak mai gi matang manipur gi oinadi masi yam kahani mayam kana khangnadri adubu khara sum mayam khara khangna bodi hena yam kana khangna de habitare adubu ai gi channel sin mamang dai video kya ama sigi matang da dum thagala lakpanina ngasi jo mo lokhotchabani masi khobak mai gi matang jai hapta amada amumu adum maraksa adum hap ke haina ju khale masi ai gi viewers sing su pambi ba aduga hojiki love marriage ki matang arrange marriage kai ka aduga akhoi gi luhong bade sahi kya da luhong ba oigani nangi sahi je kya subu matamda nang luhong bo oidoino ka luhong khongdong ba gi magi thoram je pang thopo oidoino ka je masi kamaina khanga de habi gi matang ni aduna ngasi gi video si yengbiri besin naw singe marakta in hajaring bidi channel se subscribe tawdriba yobi balerga di channel se nuksi biduna subscribe tawbi haidana haijari ai hangna thagachaba video sing asi adum akhoi gi viewers sing da dum khara makhai di knowledge oigdaba khara makhai di kana gadaba khajaraga dum ai video dum semduna raksabani aduna ngasi gi video yengbiri besin naw singe marakta subscribe tawdriba yobi balerga su subscribe tawbiru mo haidana haijari loinana video si mieng taminarasi khubak mayi gi matang asi aikhoina kayamuk chumba lanba haiba ngamde adubu khubak mayi yengba haibadi palmistry gi matang asi lamdam asida thoina lumna launadrabasu chawkhatlaba lamdam kaya dadi thajanaba leinai masisu kuthi yengbugum thawoina yengnaribani channel asinasu mamangda khubak mayi gi matangda semjakhiba video sing aduda viewers singna positive response kya bibirai loina ngasigi naharol singna yamna khangingba ama oina isagi yimbal punsigi maramda khobak mayina kari phongdokli haibasi soidana khangningba phawgani aikhoi miyoi bigi life asi tungda tholakpa yaba haibadi future prediction asi khangba ngamnade adubu aikhoina thajanabida kuthi yengba khobak mayi yengbadagi khara makhaidi khangba ngamnari maram asina mamangda thagat sakhiba palmistry gi video adugi makha tarak poina miyam gi damak video asi share tawjari aham bada haijaning ba mana khubang mai yengba haiba asidabu nupa oiragana yeta aduga napi oiragana oide yengani aikhoina khubang mai yenglakpa matamda miyoi amagi mahaki hardline asi nungsi nungon gi yenglakpada sijinai haibadi hardline haibadi karambon haibada imyan da thamjege madudi hariba ina red line na singjari ba asi hardline masi bokhoina nungsi nungon gi mathang ama ma yengakpa matamda masigi line asisu sijinai adubu ngasi goina de video asina lokha chariba asi marriage line gi matang ni marriage line habi karai waida laibi habdu ai miyam da thamjege madudi akhoi gi khut ki khunaubi akhoi khut ki khwadi gi pikpa little finger hair khangnari ba hairiba little finger gi makha gi line asidagina hard line siboki marakta lairiba asi phauki manung asi akhoina haibadi si ga ina red singjari bise masi sahi yankaiga manana pi palmistry gi matang da haibatare sahi yankai ni haidana pi sibuki manung da lairi bise magi sahi matang haibadi sahi yankai pi maram asina khonawi makha dagi na hardline phawgi marak asida karigumba akhoina khujeng haibadi nakchek tagi line ama asumna chatpa thengnaramgani hariba line asibuni akhoina marriage line haidana khangnari basi aduna line asina karigumba khonawi makha dagi na hardline phawgi marak asida mayai chapchana lairigana mahak asi jahi kumunga da mahak mayum pangani haidana sumaina pi 25
aduga karigumba hariba line asi mayai khara kakhalamagana komangai mathak kunthra natraga nifu dumai pibi yawarni akhoina chorang yengba matam da haiba tare natragana hariba mayai asi yaufatana leiragana madubu akhoina sahi komangai makhada mahakse mayum pangani haidana adumaina pi hariba middle line haibadi hojikil leiriba line se masi karigumba ani ahumgumba subu yawarme khalase yengfa matamda miyoi amagi yengfa matamda line ani hum surabadi khwaidigi mayek sengba aduna marriage line oina lawgani aduga mami sengdaba adudi miyoi adugi nungsinaba haibadi mahaki life to thengnarakpa mahak nungsinarpa loina khiba adugumba adubu akhogi thungnabadi oikidaba haibtare adugumba oigalli haidana samaina pirami loina hairiba marriage line asi karigumba samaina lerambadi sumaina mathalomda onkhalaba madu oiba taragadi marriage line aduna matha onkhalabadi nupa nupi ani asigi mari asi tungda lapthong narakpa yavigi mamini maramasina nupa nupi oiriba anina wakhal manaba amana haiba amana taba amana tauba thabakta thajaba thamba mathau tai saunarabasu amana amabu themjinbagi hainavi thamba mathau tai aduga hariba marriage line asina karigumba ha line lomda sumaina makharom na kumdarakpa leiragadi nupa nupi ani asi wakhalon manaba amana amabu support tawnaba nungaiba punsi oigali haidana miyamna thamjari loinana hariba marriage line asi karigumba makhadigi ani longaga horokpa aduga amatang samai chatkiba adu oiba taragadi hariba asi akhoigi miyoi nupa natraga nupi ani asi akhoigi tongan tongan jati jat manadaba gumba adugumba haiba tare inter kas haibadi jati tongan banina amaga imung manung yanadaba adugumba karigumba khasu dun thengnarakani adubu tungda line amatang chatkiba sina haibadi akhoigi tungda yamna nungsinaba mai pakpa panthung am oigal haidana sumaina pirami loinana yamna luba amana hariba marriage line asi karigumba line amatang la amaba matungda ani longkhraba maton ani longbo itaragati asigumba line asi akhoina divorce sign natragana akhoigi nupa nupi anesi tungda nuaina raktabani khangde karigumba problem khradigi khainaba yaba adugumba oire haidana sumai pi maramasina hariba karigumba sign asi thengnabi ba leragadi akhoigi ngasai aina haijakhiba akhoigi line asina mathalom onkhalagadi nupa nupi asi mod manaraktaba karigumba khra laknai haibduda akhoina positive lomda laknabagi damakta aman haiba aman inaba amana amabu yamna thajaba thamnaba saunarabusu amana amabu themjinba haibase yamna maru oi haidana sima miyana thamjagi haidana haijiri loinana hariba marriage line asina karigumba sumaina sum sangdorokpadigi akhoigi khoning thoma pabokse sumaina khara sanga leiba haiba tare adugumba leibase masi sumaina harami madudi hariba line asina khoning thoma pa yauraba adu oiba taragadi mahaki nupa natraga nupi adu miyamna masak khangba miyamna respect tawba politician natraga businessman natraga actor gumba singer gumba haiba tare miyamna masak khangnaba adugumba yamna nungaiba yamna matik chaba adugumba misak amada mayum panbo oigali haibani natraga nupa oiragana mahaki nupi du yamna asigumba politician obiya businessman obiya actor obiya singer obiya asigumba adugumba oigalli loinana hariba mahaki partner adugi mapaldagi mahaksu miyamna masak khangba oi haidana sumaina thamame asumna hariba marriage line gi matangda ahangna chorakpa khara thamjakraba matungda yamna maruiba matangda khoigi nungsinon gi matangda di hariba aina mamangda su haijakhiba madudi hard line asi yamna maru oi haidana haijakhiba adugi matungina hard line gi matangda khara thamjage madudi hard line asina karigumba laaga khoyai mapada lepkhiba asigumba oiba taragadi sigumba se akhoigi arrange marriage kumba oigal haidana sumai harami habidi love marriage nataba aduga hariba line asina karigumba खुनिंग थौगुंबा सुमाय यावरगदी मसिगुंबा से लव मैरिज गुंबो इगल्ली हाइदना पिरमी अदुगा हारिबसि करिगुंबा सुमायना लैरमगसु मरक्सिदा सिगे मरक्ता लैरगा सुमायना अनि लोंगबुगुंबा सुमाय लैरगसु लव मैरिज इगल्ली हाइदना पिरमी अदुगा लोइना हारिबा लाइन असिना मो करिगुंबा मरक्सिदा सुमाय चखिबा तारगदि मसिजु अरेंज मैरिज गुंबो इगल्ली हाइदना पिरमी मसिमुन क्याम चुममगनी लालंगनी हाइबमक्ति आइजु हाइबा ngamjadi adubu palmistry gi matangdadi asumna thamamada imyanda muk share tawjabani aduga hariba line sing asi yengakpa matamda akoina yamna maruiba amana akoigi lifeline haidana leiriba sumaina chatliba line je masi lifeline haiga khangnabani kariguma lifeline je masi gi nakan haibadi khubirongi nakalom chida amaga amu line ama sumaina leiba thengnaba yaugandbani adugumba miyoy kya ama dum yaubani hariba sumaina leiba taragadi hariba je support line hariga su khangnai masi akhoi gi punsi da thengnar kadaba awa nungai kya da
hairiba line asina support tawba adugum ngak thokpani khangde ma ke mateng phangmani khangde adugum oigale hairiba support line asi kanano haiba taragde aigi partner adu oigadoini aduna hairiba ngasai marriage line da akoina mathakta ka khakibani khangde karigum khara magi phattaba karigum khara piba singdo karigumba somda support line asi leiramba taragadi songi marriage line ge phattaba se amu mangi ko e have sumaina ma haibirami aduna sumaina support line leibase masisu yamna fai mahake punsida mahake life ta thengnarakadaba awanu ngai kaya da mahaki partner na chauna mangonda kaini support oiba natragana mahaki nupi natraga mahakse karigum isam samna harabada mahangna mayum palaba matungda mahaki punsida nungaiba chaukhatpa adugumba oire e haidana sumaina thambirami asumna hairiba khobang mai gi mata akhegi marriage line gi matang da miyam da thamjabani masida kayamuk chumba lan ba bidu de aisu haiba ngamjade adumakpu mamang da hangna semjakhiba video kya da mayam nasu positive response kya am pibi habadi chummi haidana haibirakpa kya adugi matungina ngasi gi video asi lokhat chabani loinana hariba akhoi gi pakhang ama natraga lesabi amana ma ki pansida ma ke life ta nungsinimon gi matang yeng phum matamda masi karamna yengda ga habasi khangdaba lainaba maram na ngasi gi video asi lokhat chabani aduga akhoi gi luhongwa haiba tare miyo yamagi life ta khwadi ge maru oibasi luhongbasini aduna luhongbasi karamba chahi matang da hungakadagi habasi ju masi akoina kahani future prediction amagumna khobang mayigi matungina launabasi yawi aduna ngasi ge siju miyam thamjabani masida karigumba asoiba aramba yawrga su miyam ngakpi haidana haijari channel asidi miyam gi damakta kanaba video kaya amasum thiduna laksabada khobang mayigi matang sisu mamangda ina sum lokhat chakhiba adugi matungina ngasi ge siju miyam da khodol tamjabani haidana haijari video yengbiriba khwai punu pu channel sina haininga leitana thagapa phungdoksari loinana ai hangna pijariba ngasi gi khobang mayigi matang sida karigumba manaba chanaba karigumba yawrga su kamenda dum haibirmo haidana haijari loinana matung tarakpada adomna khangbiningba leirgasu kamenda dum haibiro haidana haijari matung tarakpada video oina su lokhat chagi haidana miyam da haijari ngasi gi oinadi matang swai sinjarage kanglai pai mana yai fare